ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯃꯔꯨꯞꯁꯤꯡ ꯌꯦꯡꯕꯤꯌꯨ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯎꯠꯆꯈ꯭ꯔꯕ ꯃꯣꯕꯥꯏꯜꯗꯨꯅꯤꯀꯣ ꯁꯤꯒꯨꯝꯕ ꯃꯣꯕꯥꯏꯜꯁꯤꯅꯤ ꯑꯩꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕꯤꯌꯨ ꯍꯥꯏꯁꯤ ꯌꯦꯡꯕꯗꯗꯤ ꯗꯤꯖꯥꯏꯟꯗꯤ ꯌꯥꯝ ꯐꯖꯕ ꯑꯩꯈꯣꯏ ꯗꯨꯋꯦꯜ ꯀꯦꯃꯦꯔꯥꯒ ꯍꯥꯞꯆꯟꯗꯅ ꯌꯥꯝ ꯃꯑꯣꯡ ꯇꯥꯕ ꯃꯣꯕꯥꯏꯜ ꯁꯥꯕꯅꯤꯀꯣ ꯍꯦꯛ ꯌꯦꯡꯕꯗ ꯑꯗꯣ ꯈꯪꯗꯕ ꯃꯤꯁꯤꯡꯅꯗꯤ ꯁꯤꯒꯨꯝꯕꯁꯤ ꯍꯦꯛ ꯂꯩꯔꯒ ꯄꯨꯕꯤꯔꯛꯄ ꯌꯥꯎꯏ ꯑꯗꯨꯒ ꯐꯣꯟꯁꯤ ꯌꯥꯗ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯞꯄ ꯌꯥꯗ꯭ꯔꯦ ꯏꯁꯩ ꯍꯥꯞꯄ ꯌꯥꯗ꯭ꯔꯦ ꯚꯤꯗꯤꯑꯣ ꯍꯥꯞꯄ ꯌꯥꯗ꯭ꯔꯦ ꯑꯗꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯝꯇ ꯗꯥꯎꯟꯂꯣꯗ ꯇꯧꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯅ ꯍꯦꯛ ꯀꯪꯉꯥꯎꯅꯕ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯃꯃꯥꯡꯗ ꯉꯔꯥꯡ ꯚꯤꯗꯤꯑꯣ ꯁꯦꯝꯖꯈ꯭ꯔꯦꯀꯣ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯐꯣꯟꯁꯦ ꯌꯥꯔꯤꯃꯈꯩ ꯂꯩꯕꯤꯔꯨꯅꯨꯀꯣ ꯁꯤꯒꯨꯝꯕ ꯐꯣꯟꯁꯤꯗꯒꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃ ꯑꯩ ꯊꯝꯖꯔꯝꯒꯦ ꯑꯗꯨꯒ ꯉꯁꯤ ꯑꯩꯅ ꯍꯧꯖꯤꯛ ꯎꯠꯆꯒꯦ ꯈꯟꯖꯔꯤꯕꯁꯤꯅ ꯁꯤꯒꯨꯝꯕ ꯆꯥꯏꯅꯤꯁ ꯃꯣꯕꯥꯏꯜꯁꯤꯡꯁꯤꯕꯨ ꯍꯥꯔꯠ ꯔꯤꯁꯦꯠ ꯇꯧꯕꯀꯣ ꯔꯤꯁꯦꯠ ꯇꯧꯕꯁꯤ ꯃꯥꯒꯤ ꯆꯥꯏꯅꯤꯁ ꯃꯌꯦꯛ ꯉꯥꯛꯇ ꯊꯣꯛꯄꯅꯤꯅ ꯈꯤꯇꯪ ꯋꯥꯏꯌꯦꯀꯣ ꯇꯧꯒꯗꯧꯕ ꯃꯑꯣꯡꯗꯣ ꯑꯗꯨꯅ ꯃꯑꯣꯡꯗꯣ ꯑꯩꯒꯤ ꯑꯝꯇꯪ ꯃꯌꯥꯝꯗ ꯎꯠꯆꯒꯦ ꯈꯟꯕꯒꯤꯗꯃꯛ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯖꯕꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯒꯤ ꯃꯤꯡ ꯁꯟꯖꯤꯠ ꯁꯔꯃ ꯑꯗꯨꯒ ꯑꯗꯣꯝꯅ ꯌꯦꯡꯕꯤꯔꯤꯕꯁꯤꯅ ꯌꯦꯡꯁꯤꯟꯁꯤ ꯈꯪꯍꯧꯁꯤ ꯃꯅꯤꯄꯨꯔ ꯂꯥꯛꯂꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯧꯖꯤꯛ ꯅꯣꯂꯦꯖ ꯍꯦꯟꯒꯠꯍꯟꯁꯤ ꯐꯔꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯌꯦꯡꯕꯤꯔꯣ ꯑꯩ ꯍꯥꯏꯔꯤꯕ ꯐꯣꯟꯁꯦ ꯑꯩ ꯍꯧꯖꯤꯛ ꯔꯤꯁꯦꯠ ꯇꯧꯖꯔꯒꯦꯀꯣ ꯑꯍꯥꯟꯕꯗ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯕꯤꯔꯣ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯕꯤꯔꯣ ꯔꯤꯁꯦꯠ ꯇꯧꯅꯕꯒꯤꯗꯃꯛ ꯍꯥꯏꯗꯤ ꯐꯪꯁꯟꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯕ ꯃꯇꯝꯗ ꯔꯤꯁꯦꯠ ꯇꯧꯅꯕꯅꯤꯀꯣ ꯐꯣꯟ ꯑꯃꯕꯨ ꯔꯤꯁꯦꯠ ꯇꯧꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯨꯝꯁꯤꯜꯂꯛꯑꯕ ꯃꯇꯝꯗ ꯑꯗꯨꯅ ꯐꯣꯟ ꯑꯃꯅ ꯌꯥꯝꯅ ꯃꯊꯧꯁꯤ ꯂꯨꯝꯁꯤꯜꯂꯛꯑ ꯃꯇꯝꯗ ꯇꯧꯅꯕꯅꯤ ꯔꯤꯁꯦꯠ ꯇꯧꯕ ꯍꯥꯏꯁꯤ ꯄꯥꯛ ꯄꯥꯛ ꯇꯧꯕꯤꯔꯨꯅꯨ ꯍꯥꯏꯗꯤ ꯍꯥꯟꯅ ꯕꯦꯛꯑꯞ ꯃꯥꯒꯤ ꯗꯦꯇꯥꯁꯤꯡ ꯕꯦꯛꯑꯞ ꯊꯝꯕꯤꯍꯧ ꯀꯣ ꯑꯗꯨ ꯔꯤꯁꯦꯠ ꯇꯧꯅꯕ ꯑꯗꯣ ꯁꯤꯒꯤ ꯐꯣꯟꯁꯤꯒꯤ ꯔꯤꯁꯦꯠ ꯇꯧꯅꯕꯒꯤ ꯃꯑꯣꯡꯁꯤ ꯁꯤꯒꯤ ꯄꯋꯥꯔ ꯕꯇꯟꯁꯤꯒ ꯁꯤꯒꯤ ꯚꯣꯂꯨꯝ ꯗꯥꯎꯟ ꯕꯇꯟ ꯑꯅꯤꯁꯦ ꯑꯃꯨꯛꯇꯗ ꯄꯥꯏꯁꯤꯟꯃꯤꯟꯅꯔꯣ ꯁꯨꯃꯥꯏꯅ ꯉꯥꯛꯇꯪ ꯁꯨꯃꯥꯏꯅ ꯉꯥꯏꯕꯤꯅ ꯇꯨ ꯐꯣꯟꯁꯤꯒꯤ ꯃꯥꯒꯤ ꯃꯃꯤꯡꯁꯤ ꯁ꯭ꯄꯤꯟ ꯑꯞ ꯍꯥꯏꯕꯅꯤꯀꯣ ꯃꯁꯤ ꯃꯃꯤꯡ ꯂꯩꯕ ꯐꯣꯟ ꯅꯠꯇꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯕ ꯐꯣꯟ ꯅꯠꯇꯦ ꯇꯨ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯊꯣꯛꯑꯦ ꯃꯌꯥꯝ ꯎꯕꯤꯔꯦꯀꯣ ꯑꯩ ꯈꯤꯇꯪ ꯅꯛꯁꯤꯟꯖꯍꯟꯒꯦ ꯇꯨ ꯁꯨꯃꯥꯏꯅ ꯆꯥꯏꯅꯤꯁ ꯃꯌꯦꯛ ꯉꯥꯛꯇ ꯊꯣꯛꯑ ꯂꯩꯔꯅꯤ ꯀꯔꯤꯅꯣ ꯁꯤꯗ ꯈꯪꯉꯨꯗꯣꯔꯤꯁꯦ ꯑꯩꯈꯣꯏꯅ ꯈꯪꯉꯔꯣꯏ ꯀꯔꯤꯅꯣ ꯃꯊꯣꯡ ꯃꯔꯝ ꯑꯝꯇ ꯈꯪꯉꯔꯣꯏ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯍꯥꯏꯖꯒꯦ ꯁꯤꯒꯨꯝꯕ ꯆꯥꯏꯅꯤꯁ ꯃꯣꯕꯥꯏꯜꯁꯤꯡ ꯔꯤꯁꯦꯠ ꯇꯧꯒꯦ ꯍꯥꯏꯕꯤꯔꯒꯗꯤ ꯁꯤꯒꯤ ꯚꯣꯂꯨꯝ ꯑꯞ ꯗꯥꯎꯟ ꯁꯤꯗꯩꯗ ꯅꯝꯕꯤꯔꯣ ꯁꯨꯃꯥꯏꯅ ꯅꯝꯃꯒ ꯆꯤꯡꯊꯕꯤꯔꯛꯂꯣ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯇꯨ ꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯡꯕ ꯑꯃ ꯌꯥꯎꯔꯤꯁꯦ ꯑꯁꯤꯒꯤ ꯍꯦꯛ ꯃꯊꯪꯁꯤ ꯑꯁꯤꯅꯤꯀꯣ ꯔꯤꯁꯦꯠ ꯇꯧꯅꯕ ꯃꯥꯒꯤ ꯗꯦꯇꯥ ꯀ꯭ꯂꯤꯌꯥꯔꯁꯤꯡ ꯇꯧꯅꯅꯕ ꯃꯐꯝꯁꯦ ꯑꯗꯨꯅ ꯃꯁꯤ ꯈꯪꯕꯤꯍꯧꯔꯣ ꯃꯁꯤꯁꯤꯗꯩꯗ ꯑꯁꯤ ꯌꯧꯔꯦ ꯁꯨꯃꯥꯏꯅ ꯃꯊꯛ ꯃꯈꯥꯁꯤ ꯄꯋꯥꯔ ꯚꯣꯂꯨꯝ ꯑꯞ ꯗꯥꯎꯟꯁꯤ ꯁꯥꯟꯅꯕꯤꯔꯒ ꯁꯤꯒꯤ ꯃꯐꯝꯁꯤꯗ ꯄꯨꯕꯤꯔꯛꯑ ꯃꯇꯨꯡꯗ ꯁꯤꯗ ꯆꯪꯉꯦ ꯍꯥꯏꯕ ꯈꯪꯉ ꯃꯇꯨꯡꯗ ꯁꯤꯗ ꯄꯋꯥꯔ ꯕꯇꯟꯁꯤꯗ ꯅꯝꯕꯤꯌꯣ ꯁꯤꯗ ꯑꯣꯀꯦ ꯑꯝꯇꯪ ꯇꯧꯕꯤꯌꯨꯀꯣ ꯃꯁꯥꯅ ꯁꯤ ꯔꯤꯁꯦꯠ ꯇꯧꯈ꯭ꯔꯒꯅꯤ ꯁꯨꯃꯥꯏꯅ ꯑꯣꯀꯦ ꯑꯝꯇꯪ ꯅꯝꯈꯤꯕ ꯇꯣ ꯃꯥꯅ ꯔꯤꯁꯦꯠ ꯇꯧꯔꯅꯤ ꯁꯤ ꯃꯁꯥꯅ ꯁ꯭ꯋꯤꯆ ꯑꯣꯟ ꯇꯧꯔꯛꯄ ꯉꯥꯏꯔꯁꯤꯀꯣ ꯇꯣ ꯁ꯭ꯄꯤꯟ ꯑꯞ ꯍꯥꯏꯕ ꯁꯤ ꯃꯃꯤꯡ ꯂꯩꯕ ꯃꯣꯕꯥꯏꯜ ꯅꯠꯇꯦ ꯃꯇꯨꯡꯗ ꯃꯌꯥꯝꯅ ꯈꯪꯕꯤꯍꯧꯔꯣ ꯁꯤꯒꯨꯝꯕ ꯐꯣꯟꯁꯤꯡ ꯃꯤꯅ ꯌꯣꯟꯁꯤꯜꯂꯛꯑꯒꯗꯤ ꯂꯩꯕꯤꯔꯨꯅꯨ ꯃꯁꯤ ꯃꯦꯃꯣꯔꯤꯗꯤ ꯌꯥꯝꯅ ꯆꯥꯎꯅ ꯎꯠꯀꯅꯤ ꯇꯧꯕꯇꯕꯨ ꯌꯥꯎꯗꯕꯅꯤ ꯃꯅꯨꯡꯗ ꯍꯧꯖꯤꯛ ꯌꯦꯡꯕꯤꯔꯣ ꯃꯌꯥꯝꯁꯤ ꯐꯣꯟꯁꯤ ꯁꯨꯃꯥꯏꯅ ꯑꯣꯟ ꯇꯧꯔꯛꯑꯦꯀꯣ ꯃꯁꯥꯅ ꯁꯤ ꯀ꯭ꯂꯣꯖ ꯇꯧꯕꯤꯔꯣ ꯌꯥꯔꯦ ꯑꯣꯀꯦ ꯑꯣꯏꯔꯦ ꯌꯦꯡꯉꯣ ꯑꯩ ꯃꯌꯥꯝꯗ ꯍꯧꯖꯤꯛ ꯄꯣꯠ ꯑꯝꯇꯪ ꯎꯠꯆꯒꯦ ꯁꯤꯒꯤ ꯐꯣꯟꯁꯤꯒꯤ ꯁ꯭ꯇꯣꯔꯦꯖ ꯑꯝꯇꯪ ꯌꯦꯡꯕꯤꯌꯨꯀꯣ ꯃꯌꯥꯝꯅ ꯄꯤꯔꯤꯕꯁꯤ ꯃꯌꯥꯝꯗ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯅꯝꯊꯥꯛꯁꯤ ꯌꯦꯡꯕꯤꯔꯣ ꯁꯤꯒꯤ 16 GB ꯍꯥꯏꯅ ꯄꯤꯔꯒ ꯂꯩꯔꯦ ꯃꯦꯃꯣꯔꯤꯁꯤ ꯏꯟꯇꯔꯅꯦꯜ ꯃꯦꯃꯣꯔꯤꯁꯤ ꯁꯨꯈꯛ ꯌꯧꯔꯤ ꯌꯥꯝ ꯍꯥꯡꯉꯤꯀꯣ ꯑꯗꯨꯕꯨ ꯎꯠꯂꯤꯕ ꯈꯛꯇꯅꯤ ꯃꯁꯤ ꯑꯗꯨꯒ ꯃꯐꯝꯁꯤꯗꯩꯗ ꯐꯪꯉꯤꯕꯁꯤꯅ ꯁꯨꯞꯅꯒꯤ 16 MB ꯈꯛꯇꯅꯤꯀꯣ ꯌꯦꯡꯉꯣ ꯑꯁꯦꯡꯕ ꯑꯣꯏꯅ ꯐꯪꯉꯤꯁꯤ 16 MBꯅꯤ ꯎꯠꯂꯤꯕ ꯈꯛꯇꯅꯤ ꯃꯁꯤ ꯇꯧꯁꯤꯟꯅꯕꯅꯤ ꯁꯤꯗꯩꯁꯤꯗ ꯃꯦꯃꯣꯔꯤ ꯍꯥꯏꯕ ꯄꯣꯠ ꯑꯃꯐꯥꯎ ꯌꯥꯎꯗꯦ ꯁꯨꯞꯅꯒꯤ ꯚꯤꯗꯤꯑꯣ ꯑꯃꯈꯛ ꯍꯥꯏꯗꯤ ꯏꯁꯩ ꯑꯃꯈꯛ 3 ꯃꯤꯅꯤꯠꯀꯤ ꯏꯁꯩ ꯑꯃꯈꯛ ꯍꯥꯞꯆꯅꯕ ꯃꯐꯝꯁꯤꯗ ꯌꯥꯎꯗꯦ ꯁꯤ ꯐꯣꯟꯁꯤꯗ ꯑꯗꯨꯅ ꯃꯁꯤ ꯅꯝꯊꯥꯛꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕꯤꯔꯣ ꯁꯤꯗ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃꯐꯥꯎ ꯏꯟꯁꯇꯣꯜ ꯇꯧꯕ ꯌꯥꯗꯦ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯝꯇꯪ ꯑꯩ ꯄ꯭ꯂꯦ ꯁ꯭ꯇꯣꯔꯁꯤꯗꯒꯤ ꯆꯪꯉꯒ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯝꯇꯪ ꯂꯧꯊꯅꯕ ꯃꯥꯒꯤ ꯁ꯭ꯄꯦꯁ ꯂꯩꯇꯦ ꯁꯨꯝ ꯈꯪꯕꯤꯔꯣ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯣꯕꯥꯏꯜꯁꯤꯡ ꯂꯥꯛꯑꯒꯗꯤ ꯅꯝꯊꯥꯛꯅꯤ ꯍꯥꯏꯕ ꯈꯪꯕꯤꯔꯣ ꯄꯣꯠ ꯂꯩꯕꯤꯔꯨꯒꯅꯨ ꯁꯤꯒꯨꯝꯕ ꯃꯣꯕꯥꯏꯜꯁꯤꯡ ꯊꯦꯡꯅꯔꯒꯗꯤ ꯃꯑꯣꯡ ꯌꯥꯝꯅ ꯇꯥꯕ ꯃꯥꯟꯕꯩ ꯋꯥꯅꯤ ꯁꯤ ꯂꯧꯕꯤꯔꯨꯅꯨ ꯍꯥꯏꯅ ꯑꯩꯅ ꯃꯌꯥꯝꯗ ꯊꯝꯖꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯔꯠ ꯔꯤꯁꯦꯠ ꯇꯧꯕꯒꯤ ꯃꯑꯣꯡꯗꯨꯗꯤ ꯑꯩꯅ ꯈꯪꯍꯟꯖꯈ꯭ꯔꯦꯀꯣ ꯆꯥꯏꯅꯤꯁ ꯃꯌꯦꯛ ꯉꯥꯛꯇ ꯊꯣꯛꯂꯛꯄꯅꯤꯅ ꯍꯦꯛ ꯃꯌꯥꯝꯅ ꯌꯦꯡꯕꯗ ꯀꯣꯛ ꯉꯥꯎꯒꯗ꯭ꯔꯥ ꯈꯟꯗꯅ ꯑꯩꯅ ꯍꯥꯔꯠ ꯔꯤꯁꯦꯠ ꯇꯧꯕꯒꯤ ꯃꯑꯣꯡꯗꯨ ꯑꯩꯅ ꯎꯠꯆꯕꯅꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯊꯝꯖꯔꯒ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯍꯥꯏꯕꯤꯅꯤꯡꯕ ꯋꯥꯐꯝꯁꯤꯡ ꯂꯩꯕꯗ ꯀꯃꯦꯟ ꯕꯣꯛꯁꯇ ꯏꯕꯤꯔꯛꯎ ꯑꯃꯗꯤ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯋꯥꯐꯝꯁꯤꯗ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯈ꯭ꯔꯒꯁꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯤ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯊꯦꯡꯛ ꯌꯨ ꯑꯣꯜ